Chief Minister ni hai bawa komisi ai mai mabangan kan basa basa akoi pamde katem tawi aduga didigi asida thoiba thoga thok mayam se akoi tan hawrapani akoi na hawbam haw yawde aduna tauriba thawong achi dai sida didi bamda awaba chaitheng ge adugi matik pire aduga sarkar na sumiyeng changbi daba asidai nahandagi mang tangtara ma thoi damangi bani kugi bani aduga ngasi bhawba thijan hujan bi daba kamenwa hawpi bi daba kanuma hingi na mohaini adagi mu mobile di chire khole mu haijale asam nai khana hange khole mu haijale chumi bra lali bra khoi chu khangdre ado thawai da di porok porok chae sumaina to bongna de achugumba misam prajada iterori singna sumaina singna raga ta boche ai koi misam prajana yam yaning de aduna akoi nungai de mache manipur sarkar na adu matamda miyeng changchan bidana achigumba che nana bagi damakta takagi tonga jari Tapi saya